Khoi mayam Sanathongi Manindra Konsamna Nolukna Khurumjari ngasi si July gi tang Taramathoi Irai Numit ing kumja lisingani kunmangani ai ngasi si nahan haugiba tang mapan akhoi yumja gaisan numit sidaisda haujik matam Facebook sidaisda akhoi naharol sing hai tare mau nahabur su lisabi machabur su lisabi aribur su adegi naharol sing nupa su nupi su akhoi ril leina yam nungai ba kana raba su tawi aduga yengbadadi pangnu nungai ba adegi yengba nungai tawga su pangyaw yawi lisabi macha sing kari sing yam lujadaba mong daga tawga su yawi ahal laman pandaba gi mong da tawga su yawi adagi yamna kari hai tare onthokpanida tawise khanbasu yawe yam kana ba mayam yawe ada akhoi sei matang se koi chen na koi chatna tawba koi thaba inghang su kaya gi matam su natrabani na yomda sum phamna maseista kana umba naharol kharada thwa yaujaba kharada kana ba soidana phangani na aina chi yam chena thajadaba hai tare ai thajaje soidana kana ne na aina akhoi maitai loan si khangmin na si haidana aiso akhoi ril macha amkhak nong nini marak humni marakta semaga thagachage na aina akhoi maitai mayekta kok bangla mayekta ko haiba mayek sina hauba wahi singsi mathang manau naina sum nong nini marak humni marakta sum thagatke haidana yam nungai ba kaino oigani soidana oigani oisu oibam ju toi soidana mayamna tabi ningdaba yai adubu kanaumba thawa yawba kharadadi soidana yam nungai ba posak ama oine na thajajaba thamge na tawbasida maitai mayeki kok adagi bangla gi ko sina hauba maitai lon gi wahaida hai targadi yaho ihan hana haugadabasi akhoi kang maitai lon haibasida arum mayangda paiba haikane hek paiba haikane hek akhoi khutna paibagumba tawba adumba arum ayangsi yam leibanina tang haibamga kang haibamga posaksi taw dagi haugadabado aina ai khitang nungaina na baina ahobasida naharon singna tabadasu khitang nungai na baina kangraibi na wahayam khaktagi haujai kangraibi si haujaraga aina thamjagi baseista haujik phawda ngasigi tang taramathoi sibau sidaisida akhoi mi si humudra 70 henba kaino singna viewer singna share ga su tawbirega viewer si mana second yamna yengba yengdaba minute ahum ai chapchana tawjabani Facebook ki reel sidi minute ahum dagi henba yade akhoi hainingba kaya leira su haiba yade YouTube ko manade reel ga YouTube ta sumaina tawjari siga manade ada thamjagi bisaista mi si 19,000 plus 19k plus na yengbi gre adai da hojik si wafam mamma thole aina thamjagi bo kangraibi si hana haijage kangraibi haiba wahi asina maitai lon da tawri si ising da leiba adum obirong ni pokhang pukhri leibi ba dai khongban ising yam neibadi nataba aruba leibi ba dai papan da leiba ga chu khangbirong ngani akhoi makhong yam pana makhong je akhoi gi kaujieng dona yam sangi hai tara ado pichak pikpa yam pikna tawbani aduga akhoi gi pisak pikpa tinni jiba makhallamni masi ising mathakta su adum chatpa dagi kang mathakta ga su adum tong leiba ising manung daga su yam yang bo mong daga chatpani kangrai bi dum leire masi ingraji da akhoi gi jeris lakutis haidana ju khangnei aduga isam samna common pond scatter haina ju khangnei common pond scatter haibam leire jeris lakutris GERRIS jeris lakutris is the LACUSTRIS jeris lakutris haina su khangnaba simal leire adaida kangrai bi aina pambi ma leiba masi akhoi gi hauri yam chawba pambi nate adu akhoi gi
samu mayadong ngawi ga hainai kano tawna adum ngawbajani ngawna akhoi pambi yam chawdaba u pambi amani masi yam kanba su u sumga changdaba u ni masi atei chingmai da so horongani adu akhoi nomaijing chingi nopuk thangba chingmai na pompa si akhoi huikap andro na singba lairiba sida adum hawbajani masigi u si ingraji da kari haidongno ai khangjadre adu masidagi akhoi chakpa andro si ngasi bauda manipur da lairiba chakpa khun mayam sigi manungda ngasi bauda moigi mapa mapu akhoi maihau rol degi channarakpa channabi jingdo chap chana ngaibo akhoi chakpa gi khun amani gaina mayamna na hainabi bani ngaksu ngai akhoi na khangjarakpada yam akhoi yam nakna loina jarai ahalaman loina jarakpa leigidre akhoi master craft person award phangibi itai madharma wala leigidre adagi ise chawbi leigidre kari kari tawkhre aja masdagi akhoi gi kangrai bi ba posak u pambi side ga androga mari leinai sine kana umba pakhang amana androgi pakhang amana androgi lesabi ma nuksi najare nuksi bajai zamana ma pakhang masa jina chingda chatleraga akhoi kangrai bi ama ya leraga masidagi sinai chei ama sai sinai chei si kaisu nate akhoi gi langnai na akhoi gi tareng da langsak sak na bada sin na ba sinai chei ni ado masi khudol tawi khudol sinai chei si ingraji da hai ta di icham chamna yarning stick aina hanbatai ai chap chaba ai khangjade akhangba yawadi ai takpiro ai na di masi yarning stick aina koi lang kaino langsak sak pa natra lang nai ba sin na ba akhoi yarning stick aina handok chare ado sigi piba masi ahalaman singna takpi masi kanaumba pakhang duna piraga lesabidu ahanbai puthokpaga ikaidanaga tawi seisda akhoi mamanabi sing sinnaiba sidaisda sinnaiba isdaida ai masina kona laksage sumai tawna sinai chegi maramji haiba matamsida amuk yengbiriba aibu khangbiba naharol singchu adagi tinaba maru mapang ahalaman sing kharasu yambadi nate manga tara kungi wani akhoi mapal lamdai su manipur dai su ai messenger da adagi ai number leibiba kangbuna aingonda phone torktuna sinai chei ka main tawno amo hangi masi tawbisida ai am nuaitre ado hojiki kaino du dadi facebook ki reel du dadi minute ahum dagi hena tawba yadabadina adagi aina su photo nungdo so hapaude hapadi yawni ngasagi jadis laku chris akhoi common port skater ga si akhoi pukri da kari da ko chatna dong leongani ni pukri leita gadi kang leiba charang leiba pukri leita di hojiki si kangrai bisil leongani madugi video ga nammadana adagi akhoi gi langsak sakpa akhoi tareng naiba mafam ga do leiba ga thiraga video mate ka tawdi yam nungai ni ai adum ai changjin jadre masidi naharol sing hojik makut masa akhoi khusada lai akhoi mamit pan badong hojik yam haiba yam phajana kaino ai ga sin adana kaidodana yam phajana tawba yaba singna ai masumba sidai sida pungning changdana tawhonningi kaino da hojik musil aba naharol singna khangnadraba wari dadi yam nuksiba mayam ama lei ado sinai chei si akhoi gi sidai sida akhoi na khangjarakpa matamdadi akhoi si akhoi na khangjarak matamda akhoi gi ima indon sing ine sing larik laisu hairamba nate ado phisa lonsa haibasi makhoi gi mas yumgi nupi maitai nupi amoina phisa nusa lesabi worasu phisa ba haiba asini ada lesabi singna taunari misi yam nungai ba punba nungai ga tawa moi akhoi gi tawramisi matamamda moigi sinnaiba ko sintaba isiga amuk tholakadoriba hojik tareng aina tareng naiba aisa tareng dagi langsak sakpa tareng kari nora hangakadaba naharol khara leragadi khangdaba tareng aisi karino khangdaba akhoi mirol mayam ama tholani hojik musillaba posak amani hojik tareng haraga hekta khangmoidaba naharol su mayam ama yaramani sumai tawdana aina masi amtang di ai thamjage na tawba jaisda sinai chei gi photo
amtang di pamida haina video mak natra soin tawna androda khangna jaba akhoi haigurjam hamlet ana lei ai phone tawna ngai tan wari watai tawna jabani aina assam da chachaba maitai khungang ing chachaba da yam pungning thawgar pirakpa inaw ni kuire loina rakpasu akhoi androda alo mangonda ai ka sumai tawna hamlet ai sinai chegi kainomta khoi photo amta thabiro na mana thabirakpa photo ni aina ai thumbnail da hapchari base adu ni masi haujikti khoi lam koi basing na lei na ba khoi then da na thamba mayamam leire madu sabam da ni sabam dagi ni mana photo na mai se hanadi mina san ba nate leiraga piba nate pakhang masana magi haijaba mong da sarga khudon dorimni ado leisabi duga pakhang duga keno tawdraga su marai bakthi da na thungnadraga su atopa nupada nupi duna mayum pangi ba leisabi duna agi pakhang duna su atopa nupi ga luhong dana punsi leipun chemin na leinap targa su mana akoi pakhang han ba magi nusiba pakhang sina pirak pa sinai chai se magi awun pot singi marakta puraga adum chatnaraga thamnarami karisu madaida karisu hainaba nungaina daba karisu leinaramde haina ahal laman sing akhoi loina jahoba phaniamna loina jarami androgi ahal laman sing nupi sing kari sing yam lun tawbi ba akhoi ubada yamna lun tawbi ba han sing hojikti loina mak satkhare makoi ai ningsing jare tada lalito lolito item dharmo la iche chawbi gaise ado sumai tawdana moina haibiramani ado ngasi ayu photo thabirakpa inaw hamlet na di sari wasak narakanda pibani sari wasak na ba ado kana mo pirakpa matamda nupi macha singdi puthokpa ikaina dana haidi sinnai dorindo matamdugi ni haujikti atopa naharol singi da tongana andro na nga ibra nga ngatribra ai chapchana khangjadre ngaknaramgani tawnaramgani di ai khanjai andro di makoi gi mamangai gi chatnabi singdo hojik phaw chapchana nga iba sakpa khungang ni hanna leiribani message da aina aigina Facebook ki reel da tawjage na khalliba maitailon khangmin si haiba seisa sinnai bai siga sintha bai siga amuk khenari sinnai ba sidi sinnai ba si ngasai sinnai ba gi wari yam nungsiba sintha ba da di yum amada pulap tharu ba yate mana yongkham khwang da phi sap ta ga ju khwang pan ba mafam du da sa doi ni mi ahum samin na ba ya ba nate sinnai ba sidi leisabi sing orasu mau orasu nungai mau sing di kaya mau sing na chatpadi akhoi gi matam da baudi akhoi na khangjarak pa da thengna leisabi sing yam nung hoina wa akhoi gi hanubi hek leiba yonggumba natraga mamanabi akhoi gi khara marang kaiba mafam da chatlaga punna akhoi gi sinnai min naru doini langchak sakpa adagi langnai ba kaidawna chingbasi tawru doini madai da sinnaba message da puthokadori neba mana leisabisna magi sinnai chai mai nungsinaba madai da magi nungsinaba leire si khangdori ni adum tawdana akhoi maitai gi na nachomda leisabi sing mau sing kari sing na nachom chinba jaisa magi nungsinaba leire leite haibana chingba mayum pale gaina khangnarambi nachom gi do ai khudong chaba matamda ai matungda thamjage madugi ai khabar da ijagrabani nachom gi maram se sinai chai ki maram da su ai khabar da ijagre ada akhoi maitai gi khula irakta tawbasidi anu wachet amagi taraga machet khara akhoi gi suri na thangna illaga tawraga paiba nungai na tawraga tareng che adum leibani androgi na akhoi gi ngasai gi nupana nungsinaba nupana pirakpa sinai sai sina tawdorini ada ngasai gi tangrai bi ba u sigi yam speciality amana masi mai mau ngowe akhoi maku tawre adai chare hana ngawru na da tawam taraga kuiraga muring angnai yam kanba tektaba sumsadaba adumba uoma oiba maduni kangraibi alo masi aina kainoda taw taragadi masi kangraibi du thamjaw matamda sinai chai palamnina sinai chai si karino aina amuk tawre hangae adaidi sinai chai da tareng palamnina tareng ai da so uninge tarengi photo
amta thabiro na ai than jarak pani ado magi tareng dugi machu duga background da leri bam machu leiba ki machu duga chap managi dana ai mayam da tareng du naran u da ba mayam ada yaw khini narol mirol sing agang hore ibasing da tareng si kai masu magasi documentation wa matek yang phajana tawwa natra su akoi angang narol sing na ai tawhon janingi chumba da su khara khara akoi tongi mirol na kana hona ba aduni machi thamjage dana ai tawjabani ado sidaisda ngasai sinai ba haising tang ai haijage sinai ba sina langnai ba langsak sakpa duma akoi sinai ba kore sinthaba sina phi saba sida sinthaba ni hojiki matam dadi sinthaba haibasi akoi modern term dadi akoi office ta chalaga kanau mamna magi duty tawbudu su sinthaba haina lawba yare aduga labuk ta subudi lawang suba haiba leire kaidore aduma leikre ado akoi ariba maitai akoi mamangi hojiki matam dadi leiraroi akoina khangjarakpa matamda bhauda ujarakpa mitmangda ujarakpa sinthaw ga se akoi na leijariba mafam adwai khurai konjam leikai sida bhaudi akoina khangjarakpa lailaisu school ga tamdaba akoi lesabi sing akoina iche kawga mayamam lerami adagi adumain tawi moi phisa lonsa loinamak akoi lesabi ma nupi ma leita di magi akoi phisa ba si gi sinpham chima loinamak haitaba yadaba tangai phadaba nupi ma oibagi masini aduna aina asargi luhongbagi hojiksu tawribra akoina khangjarakpada tajarakpada akoigi luhongbagi awunpotki khwai mamangda tareng na puraga tawbase hojiksu chatnariba male hojiksu adum kanagumana tawnadrkasu ayambadi tawnari mare tareng na madugi nunggi oiba wakhal loldi mana yum palu bado yum du mana chudana khotna yum dugi mateng oinaba magi punsi hingjanaba haibagi nungda chenba adumba tawbani ada hojikti phisa lonsa kaya tawnaraktrabani aduna sinai chei kangraibi haibadu thamjabada sinai chei palakpasida sinai chei chi karino hangbirakpadungtu da aina sinai chei si uchanaba ai tawjabani masibu tabiba yengbiba khwai mafamda sanathongi manindra konsam ayakna mahusagum nolok chari